Mayam Bukurumzari State Health Society National Health Mission na sponsor tawbiduna paring naina chatharakpa Haksel ga mari lainaba tokso asida ay mumuka salamna taramna ukshari ngasigi tokso asida pujarakliba topic asi Anmol and registration in RCH Reproductive and Child Health hariba hiramasigi matangdani onena hiramasigi matangda akupa warol khara thambinaba aikhogi studio da lengsinduna leibiriba expert asina Jumbo Gonmai Director Health Government of Manipur ni Dr. Buhan Bamakta Taram Chari Dr. Ngasi Aquin topic Sigamari Lane Han bada RCH portal Hibase Karino Hibado Dr. De Kangzao RCH Hibase Ano program dinate the reproductive child health Haina Hibne and the Hojikti all the mothers were aduga angangsing wayo eligible couples miyam singse registered tawrga portal da hujikti thagat pa haibne aduna asigi reproductive child health ki se krigi damakta akhoina portal da krinama upload tawra haibdi mukhoibu akhoina identify tawrga tracking tawgadaba asi se kadai lebra kadai da popra Krambalam dano hypermiam sing se Aquina Kangpam Topa. Adueridi Moibo Pazana tracking Tordi Moige se Aquina monitor Toraka Hojiki RMNCH Habamale reproductive maternal Guinea newborn Guinea ko Asigi se Aduka child health ki the RMNCH ki Asigi program miam sing se Mama gisu, angang gisu, aduga family amagise nungai na le nga haibne aduga kwis stability le ba family yam le re adugi damakta sigi se easy way da khoina track toba natradi akhoi se portal da track tawdredi akhoi se khralu yaba hojiksu tawdubusu yam le ramgani more than 87% adugumdi moidi grandma registered di tawgrab neba now we are trying to make it 100% hujik se RCS ke portal da upload tawne tawri si website ni da website based neba na si isdigi ana akhoi miam ate program da su website ta loini yengdi do adugi same type nida Victoria se aduga hujiki RCS sigi beneficiary ama oige hai taragadi kamaina tawgadage aduga maagi registration china karamba mawongda chathabage habdesu khangjo beneficiaries miyam sing se particularly eligible couples habagi amale aduga say another thing is that mama wibuko aduga angangi moi sing se registered together. First thing say mama wiba conceive tore and the pregnancy test torga positive way re harba asimatam sida ma se immediately registered to haibne aduga magi reproductive ki cycle leba hekta hobdigina conceive wayraga pok trip house dum grinama sigi akhina registered topagi ID amale adu 12 digits ne na RCH ID haina hoji akhoi Aadhaar gi oyo atay gi oyo akhoi gi si unique ID amale boko disability gi sule somaina moina benefits phange haridi asi gi number si dakar leba aduna moya magi na mama duna pok tripau hekta concept of digi pok tripau buse asi se adugi number do daga leba check up tawbada su adu purak patare my benefit high hujiki registration number yes aduna this is very important aduna akhoi kanagum mane di kauthoklam su yai adubu yabam khai desi number cd mokhoi gi record ta thamada ka leini aduna mokhoina once asigi portal gitu tadi akhoi once chan khradi website tadi dum lei khrane ba adana populoi khrabsu magi reproductive cycle habisi akhoi se usually
World Health Organization the 15 to 49 years nearby eligible couples sing si ko hoina ngang pok piyari bise nupi oi ba hebse aduna sigi period phau bi se adugi number do sizina gane ba so next gi pregnancy the su the same ID to sin gane amupu registration to kutara gati ko adugo huziki RCS na pi ba khurong chaba singse akogi benefits singsina kari kai oibake have to su khangjaw benefits ti yame hoina schemes hai ko hoina check up already krino harga hoigi JSY hai bigi su leire anana JSY gi makha sida hoina antenatal check up kumba tawbani adoga antenatal check up si first time second time third time have si miyam sing sida sigi unique ID se RCS ID se every time asi sin record tawrane ba aduna portal da upload tawrani ma se antenatal check up kyamung tawgrage hai budu su loin mu leirani adugi portal tu da aduna asigi se yamna murwoi ba hai the beneficiaries hai sidi mainly mothers sing ne hai ba aduga pokrabsu angang sing sisu mu register tawdo ba ado angang sing su register tawraga angangi daka oiba myam adugi immunization service wayo so healthcare delivery systems improve tawninga hai ba dini aduna si angang pokpa matam da su kadai da pokra adugi yaba makai de institutional delivery tawraba have the hospital the when a public health center hire have the all the sub center the su OBI primary health center the OBI aduga CSC the OBI ba aduga district hospitals the assume si the su OBI so not only government hospitals government gi center khak the nete even the private the pok liba angang sing yam sing the su moi se register tawradi moi se phangpham thokpa schemes khar leba adugi dudi moi phangane ba and also mama khakta nate adubu mabu yengbi ba have the guide tawba have se akhoi na khangnai se asha haina khangnai ko aduna asha singsina mohoi bu guide tawraga moi public health center tu da pusilaga ma se sumhaini tawni happy do aduga adu record myam sing do tawraga mohoi gi dama say certain beneficiaries say antenatal checkup tawgi asha sing gi schemes leire mother gi su leire mama oi gi su leire aduga pokpul leire ga su scheme tuan le adana khoi gi health gi department khakta nate asi se aduga even social welfare de su dum lebne adana asi gumba facility se phang horabadi mama gi dama kramhaina plan togra work plan hai bisi su darka leire aduga chaba thakpagi kramhaina ta chinjak kumba se for example akoina asigumasida moibu education hai bisi piba yam darka leba aduidi moina asigumba facility phangrudi all the beneficiaries moibu education amu pibda moina bhap taraga moise yamna phabagi life amada family life da lebi ai happy ni da haibidi huziki sida register tawbasidi maru oiba ma oidini aduna register tawramdradi moise kanabse phangmoideba kanabse miss out to bi ai ko aduna yabum khaidi mohoi hakchang phage aduga mohoi gi family life se angang su mama su healthy life te lege haridi yabum khai se register to bio aduga register to bisi khoina maman lobu sunate everything is free on top of that moina mu scheme su mu phanghi ni lai rusing idi ko and all the mothers they will be getting this thing scheme gi benefits myam sing city different types lebni na all the adum yam sing le issue mention to bongam dre du si scheme si am lebni adunam khoisu sium si phangbi ai hai ko ni aduga doctor huziki RCH sida akoige beneficiary ama oinabagi damakta register tawbase se nupi mama oidoraba ama hektana adum yabra adum su khangjaw hoi
mama oibna particularly ko asig beneficiary se phangdori ne RCS ke ID gi se aduna RCS ke ID da once generate tokradi mai se record le horane aduga moina immunization tawdabagi warisu adu atei tei gi service pigadabu warisu asi sida se mama gi damakta yamna kana hopa asi sinida aduide asi umma matam sida hidak kapam tam si yore haina asasing na so mu tracking tawni bako aduga nurse na su tracking tawrni hojikti akhoi gi ANM sing da su pi khrabni fully doina makti phangnam da busiai nurse myam do ANM myam all the public health facility da leriba myam dadi mahoi tablet amamamdi pi khrabni ado atei tei da pi bahore sigi irang digi su thung da busu leram siai ado we are trying to cover all the areas health facility myam sing sida where the nurses are posted the nurse ANMC nurse nina aduna particularly sub center gumba PSC gumma sida ayam se ANM sing si thabak taweba aduna makhoi the tablet se pirabni aduna phangdaba singsu lerangbani adugi damak so khoi track tawraga phangdaba sing kana kana leibra habdisu khoi tawraga adu piradi makhoina adugi tablet to da khoi laptop gumne da aduna adugi adu da loina entry tawbiare mane ya purak ramba yeng ramba adugi mothers miyam singi ko adugi do magi tablet to the record tawbiare adugi information su pbr aduga doctor hojiki register tawbase sigi damakta registration tawnabagi damakta di kai kai documents sing darkar oibage habdu su khangja hoy magi ming aduga magi address and then magi date of birth ko aduga madagi husbands ki name su daka hoigini aduga atei tei su moi gi format amadi dilebne adu miyam sing du record tawnangai adugumba criteria du suduba yadaba adu magi ming hablega magi chahi du habdraba magi date of birth habdradi khangnaroiba ko aduna karamba lekai deno habdusu khangngai do address di compulsory ne ba magi residential area du di aduna asigumba miyam sing se generate tawnangai aduga registered tawnangai di asisi yam dakara bai adu mai registration se tawra matung da mai hojiki RCS ke ID se phangdoi ne ba mane adu digini adu phangaduri ID sigi matung ina magi khudong chaba sing si su phangakadoi ne aduga doctor hojiki nupi sina magi parent public health center se magi mafam se khangda ba taraga di kana ga tana ba yagan mane asada haibdare magi area da asha se khoina loin identify tawgrabnina aduna ashana asida chatpiradi phagni haibdu magi local gi area du dadi magi local gi asha yang biragene adugi du dadi aduga doctor mana hojiki health facilities hana government ki smai sum pbc da na tabi da mana private facility gumba pamak taraga di hojiki kaino se tawra beneficiary sina dum mai khudong chap se launa bagi damakta atopa da service to on thopa di ya pra ju khangja adugi private gi desu on thopa di yai adubo documents miyam sing do han leramba mongon de leramba documents miyam sing to di produce tawraga submit to tawa adu already adu gi area to da facility to phangani aba aduga adu with the RCS ki ID ki yauna ko adu already on moi gi portal to da hekta thagalagani ba moi gi train to khraba loina lerabnina aduga doctor makata na khangjani sina khoi gi miron bi mama sina ko magi hujiki register tawbase mamang dadi tahodraga magi delivery matam si yora akanda naksala akanda dang hujiki register taw taraga di kamaina tawgata ke adu khangja adu nganna tawbutamne
delivery time oirsu register tawdabne ado register tawradi magi hoi phangadaba scheme singsu phangdrabsu next time gi damaktige yamna daka oiba aduna sigi facility miyam singsi mabu tracking to nangai neba adun magi health si kramhin leibno kramhin tobno haiba miyam singsi yengdoribne bako aduna adugi damaktana yabo makhaidi late oirsu kakrama thengna lakbo oirsu mai register tobio haibne mana register tau targadi makha tarakpagi oinadi habde angang unaraba matungi khudong chabagadi phangdoineba hoi phangani aduga magi mana miroligai matamgi adugumba habde doctor chapege adugumba service kai kai gidi phangadra adugi dudi phangdabusi ai like JSY gumbadi moina hanagi check up torundaba adugi dudi phangdabusi ai ko adubo after that atopagi khoina phangba yabagi su leibne aduna yabam khaidi register to haibne moigi health ki system do moigi se phajana leibra healthcare delivery system is the most important thing moigi mama we bisu angang we bigi su adugi demaktana yabam khaidi register to haibne aduga doctor angang se hujiki mama sinadi poksaba makti nattaba haibadi akhoigi adopted angang haibdi yokchaba gumba oitaragadi mai register tawba sidi kamaina tawgatage aduga adugi khudong chaba sisu phangadra haibdu su khangjahoki phangani through asha ko maina asum haina tawbni haibsi su information du su tawredi adum phangani da phangli adu magi hujiki adopted oibase sigi matang da kamaina tawgatage adopted way bigi su moigi say parents sing magi record miyam sing du su daka webnina adudi mention batabne bako na adu wer su adopted child su wer su pasu health ki facility de phangani ada kri kri wer su adu tadi hujiki adopted oibasida hujiki yo iba angang se si dang phangadra aduga mama se sisidi mana di poksabne de magi oinadi kaino khudong sabase phangadra adugi mama gi dedi kana webra du exactly khangdamnina for example children home da leyo mother leyo ko simagi adopted child asimagi study exact mother sing du moina mention tawning do shi ai kriya adu su yaba makhaidi adugi adopted child do magi damaktu makhoina amana sumaina mama oina mama oidresu mama oina adum yorgani haibigini aba adopted haibidi aduna adugi dadi every child has the right to get the benefits and even the mother yogdipa mother dusu adum phangani phangbam thoi aduga doctor huji akhoina amasu Anmol na ama thengna jeba ANMOL na sigisina karino kamaina tawbano haibisi khangjaw asigi siso ANM singi huji online da akhoina ngasai en hai khibdo Anmol sing sida akhoina tablet si pirabne bako aduna asigi information miyam sing si aduda record tawrane ba record tawrga makhoina information sing se health facility da amu piragne bako adudike makhoina yabam khaidi say upload amuk tawragani portal duda sige Anmol digi mama do sige unique number do si lere RCS ID si lere abdi khangradi khra lairabako aduna se online da information piwa adani da Anmol sina Anmol haina hoina haise ANM online haibni da aduga magi sina mu ngasagi RCH da register tawkhiba mayam da sigi hujiki Anmol sida loina tholakadoira kamai tawkado tholakani moina pamna di ko adugi number do RCS ki ID to hapkredi mohoina yengbiba mohoina kredama register tawbda help to khrabsing du dim hoidi adum khangane ba hekta loina mak tholakani ba karam antam da pokno kadai da pokno kri kri beneficiaries phangrege
ko schemes programs labor miyam sing da kri kri phang khrage kri phang dri bno hai bo miyam sing so khoi tracking do ne odana Anmol mokhoi bo NM sing da sigi online da do si su yamna thuna phangba khoi information se aduridi immediate delivery khoi na su do bi ai ha ko haibdi pi ba ya ba mkhai du su khoi na immediate way na PBI record su khoi na dun do bi ya re zona particularly periphery the lab sing the mukti Anmol si am da ka we and it has made the system more easier to disseminate the information about the mother, the child, go. Adu gida magtana si Anmol si su akhoi na se motivate to bune. Nas miyam sing su ya ba mkhai do na mkhai su sin ga kena information si tum bi dun si Anmol have ANM online have ne adugo doctor huziki kilkari have sina kari no have sika khangsa kilkari so it's a mobile the information pi bani da ai se hujik se asigum sub center de le aduga sim haina angang si poe khodle ado mama gi se hanadi generator amde dubu kren register toramde dubu si hujik ti tawre haibugumba natraga hana toramdusu tawre haibugumba singba information se pi bani da adubo si tawbse yaba mkhaidi 4th month of the say pregnancy asidigi hawna first birthday of the child phawbuge aside information si pibne khoidadi aside Manipur di si khoi implement di tawde bu in other states mohaina di asigi se taw male kilkari se yam nungai doctor matam solution lakle aroiba the message am khatang miyam da pibiram praja miyam sing da aina adum asigi message thamjaninge haibidi RCS portal gi matang sida kanaba miyam sing do aina so haikre adubo roi da aina thamjaning bisi kri documents details da prakpaya gidra register tawnangai sida haibisida muroi bisi se ming se yamna da kawi aduga magi pokpa numit se asisu da kawi aduga magi Aadhaar se abha the link tawdaba Aadhaar card si so yamna da kawi magi mobile number da kawi magi address laifam haibse yamna da kawi aduga magi nupa gi ming asisu da kawi kanagumbana magi nupa gi ming thamning da bisu yawi adudadi adugi kalam adudadi NA haina su thammasu yai aduga magi nupa gi ming aduga mana luhongba matamgi chahido adusu da kawi aduga amana hana kyamuk angang pokhrage haibigi dusu mention do da kali aduga angang gi masing su kyano hana leirumse asisu khoi gi register tawbam tam da kali aduna sigi register tawbse only in public health center da tawbiyo haibise miyam da adum haijani muni aduna yaba makhaidi akhoi gi mama weriba miyam singse mkhoi se healthy wena leininge miyam honasi aduga khoi gi mama do healthy weridi macha so healthy wegini aduga macha se healthy weridi akhoi gi nation akhoi gi state akhoi se yamna phaba lamma weba aduga akhoi gi generation weba asigi se oigini haina miyam da dum thamjari abi sigi facilities e longna bai tamakta RCS portal da register tawbasina amo khwaidi maru oide yam nungai jai doctor gi mamal yamla matam khara kaithok piraga ngasi state health society national health mission na sponsor tawduna chathar jariba khoigi tokso asida saruk yabiduna kanaraba wafam khara thambi bagi damakta doctor bu hanana thagachari thank you ngasi gi damakta di matang swaida tokso asi loishinjare mayambu khurumjari